Imphal Peace Museum na sindana tarulak suba Hiroshima-Nagasaki degi thoram pangthokhrei Biswa district manung sanba maibam lot pusing da leiba Imphal Peace Museum da pangthokhiba thoram aduda Ambassador Japan Ono Kisi Manipuri Sub Secretary Dr. Punit Kumar Goel Dhanamajiri University ki VC Professor W. San Babuna athoiba mithonglen sin oina se akiba saruk yakiba thoram aduda laiwai khraba Japanese Army singi memorial stone da laikat tambaga loinana minute ani tumina leptan awaba phongdoki Nippon Foundation ki program director Makato Wada-san amadi Sasakawa Peace Foundation ki president Atsushi Tsunami na video ki kuthana saruk yakiba thorongi manung sana Ono Kisi na Harmony House ribbon kaktana hangdoki amasung Japan ki khomjinduna purakpa polam singi special exhibition amasu ke Ambassador Ono Kisi na Japan na peace promote tawna bohna bada Manipur ki miyam na ngasi su mating pangli amana mabu mating pangna basina lamna masi sakot padasu soidana mating oirasano haike Sub Secretary Dr. Punit Kumar Goel na pongdokhi bada Mahamasida Hali Peace Museum masina living classroom ama oidana khangning ba tamning ba miyoi sing da su asoba mating oigani amadi peace preserve tawda asoba masaga mo soidana oiragani haike